Hello ma'am, ngasi ai thanda samse kak ke khara ado ai ahan mani ai samse kak tu se I thanda kak tu ni bako ado jenge to ni kamai to we ado maton da khara kak ke to ni ado yemina si ma'am ai sam do habji maton da khara huide ba punba da ko adu do kak ke to ni yemina si kamai ka ai do ai gi masam de us mai dei ko maton da khara kak ke maton da ꯀꯛꯀꯦꯕꯀꯣ ꯊꯥꯗꯣꯛꯑꯒꯗꯤ ꯃꯇꯣꯟꯁꯦ ꯍꯨꯏꯗꯦꯅ ꯈꯪꯗꯦ ꯌꯥꯝꯅ ꯑꯗꯣ ꯄꯨꯜꯂꯒꯗꯤ ꯃꯇꯣꯟꯁꯦ ꯌꯥꯝ ꯍꯨꯏꯗꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯃꯇꯣꯟꯁꯦ ꯈꯔ ꯀꯛꯊꯠꯀꯦ ꯁꯝꯁꯤꯁꯨ ꯌꯥꯝꯅ ꯀꯦꯜꯂꯦ ꯑꯗꯣ ꯏꯊꯟꯇ ꯀꯛꯇꯣꯏꯅꯤ ꯀꯃꯥꯏꯅ ꯀꯛꯏ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩꯒꯤ ꯁꯝꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯁ꯭ꯋꯥꯏꯐꯥꯎ ꯄꯨꯡꯈꯠꯂꯛꯑꯒꯦꯕꯀꯣ ꯑꯍꯥꯟꯕꯗ ꯁꯥꯏꯕꯧ ꯄꯨꯔꯛꯑꯣ ꯐꯖꯅ ꯁꯝꯖꯦꯟꯅ ꯍꯥꯜꯂꯒꯀꯣ ꯑꯗꯣ ꯑꯩꯒꯤ ꯀꯛꯅꯕ ꯀꯥꯇꯤꯗꯣ ꯂꯩꯇꯦ ꯑꯗꯨꯅ ꯑꯄꯤꯛꯄ ꯀꯥꯇꯤ ꯑꯃꯒ ꯑꯊꯨꯕ ꯂꯩ ꯑꯗꯨꯅ ꯀꯛꯀꯦ ꯈꯜꯂꯤꯅꯤ ꯑꯗꯨ ꯃꯇꯣꯟꯗ ꯍꯨꯏꯗꯔꯤ ꯃꯌꯥꯝꯁꯦ ꯎꯕ꯭ꯔꯥ ꯑꯁꯤꯁꯦ ꯑꯩ ꯀꯛꯀꯦ ꯃꯥꯟꯅꯅꯕꯩ ꯁꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯦꯜꯂꯦ ꯅꯨꯡꯇꯤꯒꯤ ꯕꯔ ꯀꯦꯜꯂꯤ ꯃꯌꯥꯝꯒꯤ ꯀꯦꯟꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤꯗꯤ ꯁꯝꯁꯦ ꯌꯥꯗ꯭ꯔꯦ ꯀꯦꯟꯃꯟꯗꯅ ꯇꯦꯟꯅ ꯀꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯄꯥꯝꯃꯨꯕꯩ ꯀꯛꯇ꯭ꯔꯤꯅꯤ ꯑꯁꯤꯒ ꯄꯨꯡꯈꯠꯂ ꯊꯝꯃꯅꯤ ꯁꯝꯁꯦ ꯁ꯭ꯋꯥꯏꯁꯦ ꯊꯝꯃꯒꯦꯀꯣ ꯄꯨꯜꯂꯒ ꯀꯩꯅꯣ ꯂꯧꯔꯤꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯐꯖꯅ ꯀꯥꯇꯤꯗꯣ ꯂꯧꯊꯣꯛꯑꯝꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯁꯥꯏꯀꯣ ꯁꯦ ꯑꯩ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯁꯦ ꯃꯇꯣꯟꯁꯦ ꯈꯔ ꯀꯛꯀꯦ ꯁꯦ ꯃꯇꯣꯟ ꯍꯨꯏꯗꯩꯁꯦ ꯎꯕ꯭ꯔꯥ ꯑꯗꯣ ꯌꯥꯝꯅ ꯀꯛꯑꯣꯏꯗꯕꯅꯤꯅ ꯈꯤꯇꯪ ꯀꯛꯑꯒꯦ ꯑꯁꯦ ꯀꯛꯊꯠꯂꯦꯀꯣ ꯈꯔ ꯀꯃꯥꯏ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯀꯛꯏꯁꯦ ꯀꯤꯖꯩ ꯑꯁꯦ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯁꯨꯃꯥꯏꯅ ꯀꯛꯑꯦꯕꯀꯣ ꯁꯦꯀꯦꯟꯒꯤꯗ ꯑꯁꯤꯒ ꯃꯌꯥꯏꯗ ꯈꯥꯏꯗꯣꯛꯑꯅꯤ ꯐꯖꯅ ꯑꯉꯥꯎꯕꯤ ꯃꯥꯟꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯃꯌꯥꯏꯁꯦ ꯁꯦꯡꯒꯦꯟ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯩ ꯑꯗꯨ ꯂꯣꯏꯔꯒ ꯐꯖꯅ ꯍꯥꯠꯂꯣ ꯁꯥꯏꯗꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯕ ꯃꯇꯨꯡꯗ ꯈꯗꯥꯡ ꯁ꯭ꯋꯥꯏꯐꯥꯎ ꯄꯨꯔꯛꯑꯣ ꯁꯝꯗꯣ ꯁ꯭ꯋꯥꯏꯗ ꯄꯨꯟꯗꯣꯏꯕ ꯅꯨꯡꯁꯥ ꯈꯨꯠꯁꯥ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯄꯨꯔꯛꯑ ꯃꯇꯨꯡꯗ खरा लेबसिंग कथलो जान बुबी दादरा मारेगा